Achauba furup singna mi masing yamjadaba furup masa singbu yotsinaba hotnabiganu haina Chief Minister Nongthombam Birena kom furuki oiba khurpui lam festival hongdokpagi thoramda appeal tawkhre. Leibak asida BJP na luchingba NDA na lengak pairakpa chahi mapung farakpaga loinana Manipur lengak na chahi ama mapung farakpagi thoram ngasi state asida su pangthokre. Amasung chahi mari pharaklaba NDA government na sakiba wasak ngakpa ngamdre haiduna ngasi Congress na leibak sin batungna changsiliba khongjangda saruk yaraduna state Congress na su wakat mitham chathakre. Mayam khurumzari adom negbirbusi impact news ni ai rina thingu zamna hauji pungja sifawbagi maru eba pausing miyam da bizari. Achauba furup singna mi masing yamjadaba furup macha singbu yotsinaba hotnabiganu haina Chief Minister Nongthombam Birena kom furup ki oiba khurpuilam festival hautokpagi thoramda appeal tawkhre. Kunga mari raksuba oina state ki thakta pangthokpa kom furup ki oiba kumhai asi ngasi hapta kangjebungda leiba Chandakriti auditorium da pangthokibani. A movement for peace and harmony through cultural integration haiba wakalona sida yumpham oiduna pangthokiba kumhai asida Manipur gi tongan ba mafam singda khundaba kom furup ki miyoi singna saruk yakhi thauram aduda Chief Minister na hai mi masing yamba achauba furup su furup ama oina leijasanu mi masing yamjadaba furup macha singsu furup ama oina leijasanu furup amana atopa furup macha amabu makhoi gi furupta olhannaba hotnaroi dabani haikibaga loinana matam kharagi mamangda aimol furupu achauba furup amada onsinnaba chathakiba thong singbu Chief Minister na khudam oina panki BJP na luchingba Manipur gi anoba lengak asi atonba asonba singi marup ni haiki ngasi gi thauramadu sililangliba khurpuilam festival asi lengak na sakhangba state ki kumhai ama oihanbinaba Chief Minister da memorandum pishin ki adubu Chief Minister na kom furup ki ahal laman sing luchingba sing unaraga khana ki haina phongdoram ki thauramadu gi khudong chaba lauduna Chief Minister na lengak asina paikhatpa miyam gi thabak sing singthaki Go to Hills amadi Go to Village na lauriba thaudang singgi matang dasu pankibaga loinana haukiba tha amamuk asida khungang chaniga kunga taret cover tawpangam ki haiki loinana mioi lak ahum wakat lakpada lak amarom pending lady ba sing asi chayol amagi manungda loishina ba hotnagani khudakta piba yaba tengbang sing khudakta miyam da yenthokani haina mahak na makhata ki amaromda NDA lengakna chahi mari pharakpada Chief Minister na yaifa paujel supiraki Ekoi Manipur the ladies of a tribe Kutraga Pumdoi recognize over the recognize of you Haidana was pending labor Ani Okumamaga Puna 36 tribe Pikraba Manipur preliminaries. Alugi Fajabuduni Nasi Mitribi Miamna Tamningai way in Heights. Bharat Sarkarna Hana Kangam Dragasu Prime Minister Narendra Modi Zila Matunda Nordiski beauty Ekoi 240 tribes kumbalay. Okay, koi ni language ngang was na 180 language kumbalay. Mapam mamada Pacific mapam de tapama thokte. Ano masiga mari lene na koi mayam na haning masi Manipur da mamang da or hojik su kharagra tawge tawi. Akan bana aswan ba tuhut ba. Achauba jati na jati masa se yosan na balak na ba. Sugum ba se koi tawroi da bani. Ai minority ni na aswan sabagi matam na te. Ai majority ni na kankat pagi matam na te. Ekoi share door kanda majority wegera minority wegera masigi wase tongana thamra kanda we are all Manipuris. Center the Prime Minister Narendra Modi na luchingba BJP government na chahi mari mapung pharakpaga loinana Manipur lengak na chahi ama mapung pharakpada Chief Minister Nongthombam Birena nungai ba phongdorakli loinana English ingni taramapan gi lakadaba parliamentary election da Prime Minister Narendra Modi na amuk hana lebak asigi Prime Minister oigani haibasi miyam gi thajabani haina su Chief Minister na phongdokre wafamasi BJP government na center da chahi mari amasung state da chahi ama mapung fana changsilakpa asigi nungai ba phongdokpaga mari leinana BJP Manipur Pradesh ki conference hall da pangthokiba paumi singa unaba amada Chief Minister na phongdokibani Chief Minister na makhata na hai Congress lairak lairingai matamda miyam gi oiba scheme lairam labasu implement tawdabana maram oiraga scheme asigi kanaba amata miyam da yawhalamde adubu Narendra Modi na laibak asigi Prime Minister hek oibadagi anoba scheme kaya paikhatuna laibak asigi mafam sinba thungna miyam da kanaba phanghanba ngamle nupi singna maikhu marakta chak ising thongbada thokpa khudung chadaba kaya koknaba Ujwala scheme gi makhada lemna LPG gas chaurakna Yumthong Koti Kuntraga Mapan Henbada connection Piki
Mudra Yojana ki makada laibak asigi thabak phangdaba naharol singda masana masabu thabak piba ngamnabagi pandamda lengakna koti kunga manga sanction tawduna loni lak yankhai taruk lising marfutaraga mariga chanipan hubudra tarukta punna lupa koti kunga humdoi pithakre sanaroi sing pukning thawgatuna masama ufaba Laibak ama ohenabagi pandamda National Sports University amagi mapu Manipurna oihale masimak Prime Minister gi achoba credit ni haina fongdoraki Nupi singda ahenba micheng thamduna mironbi mama singna yamdrabada chayol kunga tarukti office shuti loba yabata natana thabak lobada nupi singtagi oiba reservation leire community ki thakta punna toilet masing lak nipu taruka lising kuntraga taruklom sakre public toilet oina lak ahum sabangam kre Laibak asigi apunba city lising aniga chani taraga nithoida open defecation free oikibaga loinana Manipur ki city kunga nithoida su open defecation free oihanba lauthokre masigi mathakta PMAY gi makhada rural amasung urban animakta yum kai leijataba singi yum sanaba thaurang maipakna chathari Manipur gi oina urban area da yum lising mapan saba hokre rural gi oina yum lising kun sagat kadauri Masigi seal kaitharakle haina su Chief Minister na fongdoki Prime Minister kanana oigadagi kanana oihenninge na public opinion loba kanda some channels Prime Minister Modi na dum oigadabne se 75%, some channels 55%. Aduna Modi ji ki popularity si last 4 years da aduki matik haikale sin ghatana te mana to with action practical aduna ni public support mangonda yamna laise kidney ki dialysis chi baw bodai koi free to hol hai ko pot puno si Prime Minister Modi ji ki NDA government ge adu makha da lak pa dunga to ba koi ki pradhan mantri ki suraksha bima yojana ki makha da lupa trying to get thiraga koi accident insurance lupa lak ani phangbi ko dong sa lai hai scheme se koi sai da khangna da ba yam yauri adu ba koi na da koi ki go to village mission se da hai ba mayam sine koi na khangna laga moi da benefit piraga praja sing ki kana na ba na koi na ju honoris Chahi Mari Faraklaba NDA government na miyam gi chawkha thaurangi thaba kaya tawgani haina sakhiba wasak ngakpa ngamdre haiduna ngasi Congress na laibak sinba thungna protest tawkhre protest asigi saruk ama oina Manipur Pradesh Congress Committee MPCC na sinduna Congress Bhavan mamangda wakat mifam phamkhre protest asi hanagi Chief Minister Okram Ibobi hanagi Deputy Chief Minister Gaikhangam MPCC gi President TN Haukip amadi Congress Party gi masak naiba miyoi singna saruk yaki Saruk yakiba singna NDA government ki mayokta iba wakat chirol kaya paiduna protest tawki protest asigi matangda paumi singa unabada Prime Minister Narendra Modi na luchingba BJP lengakna mikhal mamang amadi matungda India gi miyamda sakhiba wasak amata thabak oina onthokpa ngamdre masiga chap manana BJP na lengakpa Manipur su miyam gi chawkhat thorang mapung phana paikhatpa ngamdre miyam mamangda oidaba ngangbagi thabak tokpiro haina CLP gi luchingba Okram Ibobina fongthoki Center de lariba NDA की गवर्नमेंट से सही मरी कंप्लीट ओरे मोइना दी थबक मयाम अमा तौखिबदौना मोइना दी सेलिब्रेशन इवन मणिपुर दसु तौबा याय मयाम नसु हेन खंगबिरबनी मखोइना इलेक्शन ममांगदा अमसुंग इलेक्शन मतुंगदा इंडिया की प्रजा सिंगदा कमिटमेंट पीखिबा फॉल्स प्रॉमिस मयाम अमा तौखिबदो हौजिक्ति इंडिया दा लैबा प्रजा सिंग अदुगा Manipur da leriba praja singnasu center da leiba NDA ki government masigi partner ama woriba state da leriba BJP na litauba state government sidasu sab manana false promise propaganda mayam ama taubasina India da leiba praja singna hojikti khange Hanagi Deputy Chief Minister Gaikhangam na haikibada Narendra Modi gi lengak asidi wada ngangba thabak tawdaba lengak ni ngasi fawbada masak thokpa thabak amata tawdri madugi mahuta miyam gi charam metpa thabak oina tawduna leiri terrorist na bom amadi nongmai sijinaduna micham mayam hatpadi kharadani adubu BJP lengak na India gi micham million kayabu ot naiduna hatli haina su maral siraduna chahi mari oida padaba ngangbata natana lengak asina miyam gi chawkhat thorang amata tawde haina Gaikhangam na maral sirakli
Sahi mari farak pasida karigumba thabak ama pakat pasi udaba wada ngangba praja singbu chit tawba oida padaba mayam ngangaga praja se pange matagum betray to bi batar nam thak tawdana promise aranba de wasak kayama tawgani en toram do sahi mari phara bai base thabak achievement utpa yarak laba matamni adu hojik phawda kari masu tawdaba adabu oidaba padaba mayama sahi mari chupna ngang je penadra amukasu maduda da ngang legada leiraba maramadana masi ke sarkar sidi praja betray tawba nam thak tawba sarkar ni hadina adugumba nam thak tawbagi tho matawado adi against ta ekoi masigi protest ase ekoi sit-in protest organize tawjabani had BJP Sadar Hills District ki BJP Cycle Mandal amadi District asigi oiba Executive Mifam amangasi Mandal asigi manung chana laiba Irong Part 1 da pangthokre Mifam aduda lengak asina Yaifa Thaurangi paikhaliba scheme kaya asi miyam da karamna hakthengna yauhangani haibagi matangda BJP Sadar Hill District ki President Mang Kipgena Thamki Loinana Party ki mapangal kanhalnabagi damak Booth Level Committee amadi Bistarakna Kari Thaudang Laugadagi Haibana Chingbagi Matangdasu Wafam Kya Khanaki Malimgi Mafam Kayada Pangthok Nabagu Manipur Dasu International Hawkers Day Gi Thauram Pangthokre Roadside Vendor Welfare Association Manipur na Sinduna GM Hall da Pangthokiba Thauram asigi matangda Association asigi President Ketrimayum Tamana Haikibada Lambi ki nakalda street vendor singda mana masing yoliba asi macha masu thakpa ngamnaba amadi imung manung puba ngamnaba ni hairi makoi gi oiba chatna kanglon amadi mafam chaba potpham pidabana lambi gi nakalda pot yolibani adubu Manipur Police amadi Traffic Police na sa santan bagum tanbana ka hena khudongcha daba mayoknari Supreme Court na street vendor singda otnaiba yade haina yathang pirabasu phuba chaiba pot chakhaibagi thawong ngasi fawba chathaduna lakli maramaduna hingnabagi damak madama sing yonduna lanthengnariba street vendor singi mafam chaba potfam ama pinaba cabinet warip launaba Chief Minister Birenna hotnabiyu haina appeal tawrakli Thauramasida mafam kayadagi lakpa street vendor sing amadi CSO kayagi luchingba singna sarukyaki Nungmagi chara tanjari bai maibel singa si eko yam seng na haira kanda makoi da ngak laite na eko police ki side ki harassment tawbiri ba kana no eko ki authority ki side ki harassment tawbiri ba se ko Supreme Court na ko street vendor singa si harassment tawbiganu makoi singa si ain gi oiba eko protection na mapibi dana makoi bu yam ingna chingna santi oina phamalu haibado ngasi phawbu di Manipur da madu thabak oina onthokpa udri maram maduna kai khum najari ba eko ki honorable chief minister na Manipur Sarkar na athuba matam da cabinet decision laudana eko town bending committee ama sembidana hariba street vendor singa sibu mafam chana makhoi gi oiba bending zone ama thambidana matam punamakta ingda chikda santi oina phamba ngamanbiu Haukiba Megi Tangkun Gahumdoida Lamfel Sana Kaithil Dalaiba Cambridge English School gi Oja Pradeep Vishwakarma na School asida class 4 tamliba Mahiroi amabu Chaifam Naina Furakpagi Thawongbu all Manipur Students Federation MSF na Chirol amada yaning daba fongdorakli Nakalamaromda Lakliba World Environment Day ga mari lenana Kakching District ki manungda laiba Mahiloishang Singda Cleanliness Drive chatharagani hainasu MSF ki Chirol amada khanghalakli State asigi awang bathaki Mahai Tampam Singda Aphaba Education pinabagi pantamda Numit nini chathagadaba National Seminar amangasi Education Minister Thokchom Radhisham Haudokre Minister na Equity, Accessibility amasung Quality haiba pochak ahumasi education da khwaidagi mathau tai haina fongdokre loinana quality education purakna ba hotnabada oja singna kathokpaga loinana thamoi sengna hotnaba changi amadi masida mipum khudingmaki support su mathau tai haina fongdokre wafam masing asi palace compound da laiba Maharaja Bodhachandra College na sinduna assessment of higher educational institute by NAC problems and prospect haiba hiramda College asigi multipurpose hall da pangthokiba seminar da minister na fongdokibani Directorate of University and Higher Education na sponsor tawduna pangthokiba seminar aduda minister na makhata na fongdokibada quality education purakna bahotna bada ojak khaktana tana mahiroi amadi institution adugi staff khudingmaki amata oina hotna ba mathautai
ओजासिंगना महिरोइसिंगबु निंगथीना गाइड तौबीबा अमदी मॉनिटरिंग तौबा मथौ ताई हाइबा वाफमसु फोंदोकी लोइनाना क्वालिटी एजुकेशन की मतंगदा वर्कशॉप सेमिनार चिंगबा कया पांगथोक्तुना वाखलोन कया पुथोक्लबसु थबक ओइना पांगथोकपा ngamdrabadi सेमिनार पांगथोकपगी कानाबा लैरोइ हाइनसु मिनिस्टर ना मखाताना फोंदोकी मणिपुर यूनिवर्सिटी की वाइस चांसलर प्रोफेसर अध्य प्रसाद पांडे अमदी तोंगान तोंगान बा इंस्टीट्यूट सिंगदगी लाकपा अखंग अहै ओजा कयाना सरुक याकिबा सेमिनार अदुदा डिपार्टमेंट ऑफ सोशियोलॉजी JNU की एसोसिएट प्रोफेसर डॉक्टर ए बिमोलना मणिपुर कॉलेज हुमुद्रागो हुमदोई लेबगी मनुंगदा सुपनतगी कॉलेज कुनगनिथोय खक्तमक नेशनल असेसमेंट एंड एक्रेडिटेशन काउंसिल नेकना एक्रेडिटेशन तौरी मरमदुना नेकना खक एसेस तौबगी महुत्ता स्टेट असिदा अखोगी ओइबा सेल्फ एसेस तौबा अमा मथौ ताई हाइना फोंदोकी ना कैसे करी नो ऐसे खंग कंदा वाई करी नो फंडो ने उदा हाउ क्रमाइने अप्लाई तौगनी हाई खंग रगदी अकोई फंगोई दोरीबा अदना दिस इज वेरी इंपॉर्टेंट क्वाइटली मरो इबदा सी फंगना होना पदा करी दरकार लगे का द रोल ऑफ टीचर्स द रोल ऑफ द स्टूडेंट्स एंड द रोल ऑफ द नॉन टीचिंग स्टाफ आवर बॉयज एंड गर्ल्स दे आर टैलेंटेड दे आर वेरी इंटेलिजेंट they are gifted only thing is a little bit of push and pull if you properly guide to vidawa mentoring to vidawa so quite important what is it akoi samaj ma same gai taradi the teachers यूनिवर्सिटी ओन गदौरबा डीएम कॉलेज की मथौ ताबा फैसिलिटी पुंबा मियाम खंगना थासिगी तांग कुंट्रा फाउबगी मनुंगदा लेंगाकना नोटिस अमा थोक्ट्रबदी Joint Students Forum DM College of Arts, Commerce amadi Science na akanba khongjang changsilagani haina cheksilwa thamlakli ngasi DM College ta pangthokiba press meet amada forum asigi convener Arambam Vikas na hiramasigi matangda haukiba megi tang taraga mapanda press release thoktuna takshin khiba laikre adumapu hauzik fauba government ki maikaidagi paukhum amata lakte haina phangdoki DM College na University ongani haibagi wafambu taramna okladuna Vikas na asigumba awangba thaki mahai tamphamna education ki lamda achauba awanba purakani haibagi thajaba lairabsu ngasi faubada university ama oibagi facility fanghanaba amadi PG gi subject handbat bagi wafam miyamda khanghandriba asina mahairoi singi marakta chingnaba pokhali haina nungnangba phongdoki लाकलिबा सेशन असिदगी जी सब्जेक्ट सिंग हिंगदन बिउ हाइना हाइजखरबनी अदु ngasi फावबदा लेबक मियाम प्रजा सिंगदा ऑफिशियल नोटिस अमता थोकपा लेत्री अदुना हंदकी मेगी तांग कुथ्रा सिगी मनुंगदा छात्र खुनागी खनबिरगा अमसुंग एजुकेशन यूनिवर्सिटी ऑल असि ओलकपगी हेना असोबा मंगाल पीगनी हाइना छात्र खुनाइना थाजबा लरिबा असि कइगुंबा गवर्नमेंट असिना तारीख कुंथ्रा सिबो मनुंगदा ऑफिशियल नोटिस अमता लेबाक प्रजा मियाम द खंगनदब तारगदी डेम कैंपस असिदा अखोगी थोहलिंगदब थौदो कया थोरकलबदी अदुगी अफफत दायित्व खुदिमक कंसर्न डिपार्टमेंट अमसुंग मणिपुर गवर्नमेंट पुजगदबनी हाइना डेम जॉइंट स्टूडेंट फोरम ना अपील तौजरी Board of Secondary Education Manipur na lauduna pangthokiba High School Living Certificate HSLC Examination 2018 gi position holder sing amadi mai paglaklaba mahiroi singbu state asigi Chief Minister Nongthombam Birena thagatpa phongdorakli amadi makhoigi hotnaba kanba amadi ninghanaba leitraba thaunana makhoigi mama mapa amadi oza singbu chauthok chahale hairi haukiba chahi tara asida handakna khwaidagi hena changwangna pass toriba asida su mahatna apenba phongdorakli चाही असिगी क्लास 10 अमदी क्लास 12 की एग्जामिनेशन फल लाउथोपदा लेंगा की स्कूल सिंगी महिरोई अमतना पोजीशन लौरकपा ngamdabagi mathakta पास तौबगी चांग नेमलिबा असिना मरम ओइरगा एजुकेशन डिपार्टमेंट leirubagi mathau tadre haina सोशलिस्ट स्टूडेंट्स यूनियन ऑफ मणिपुर ना अकनबा वफम थमलकली कैशामपाट लाइशोम लैरक्ता लैबा SSUM गी मयाई लोइशंगदा पौमी सिंगा उनबदा महिरोई लुप असिगी को कन्वेनर सोराइजम याइमना हाइकिबदा क्लास 10 अमदी क्लास 12 एग्जामिनेशन हाइबसी महिरोई अमगी पुंसीदा ख्वाइदगी मरु ओइबा तांकक अमनी अदुबु हंदक हाइदोकिबा क्लास 10 अमदी क्लास 12 एग्जामिनेशन दा लेंगा की महिरोई सिंगना पोजीशन अमता लौबा ngamdabasi लेंगा की ओइना इकाइनिंगाइनी लेंगा की मखादा लैबा स्कूल की महिरोई सिंगना पीरिबा परफॉर्मेंस असिदा एजुकेशन डिपार्टमेंट लाइफम थोकलिबरा फिबम असिदा चीफ मिनिस्टर अमदी एजुकेशन मिनिस्टर ना सेंगतोकफम चंगी लेंगाकना लाइरबा महिरोई सिंगबु मिराइबा अमदी स्कूल सिंगदा मतम चाना मीटिंग चंगदबना महिरोई सिंगना एग्जामिनेशन दा सोथबनी मदुगी मथक्ता लेंगा की ओजा सिंगना
Masagi mathau masak khangna mahiroi singbu takpi tambidabanasu achauba maram ama oiri. Lengakna piba tolop khaktamak pamlabadi oja oiba tokpiro tolop hengatnaba protest tauba kanbagum mahiroi singbu mahi takpi batasu kanbiyu haiki. Lengaki mahiroi singna position yaurak tabagi matangda SSUM na tha asigi tangkun ga nipandagi school khudingda khana nainaba thauram ama pangthoklagani hairi. लेरिबा गवर्नमेंट की ओजा सिंह सी मखोई सी तसेंगना हाइरगदी डेडिकेशन अमग लोइनना हाइरिबा स्कूल दुदैदुदा तमलिबा छात्र सिंह असी हेना मसक थोकपा छात्र अमा ओइननबगिदमक्ता होनबिगदबनी ओजा खुदिमक हाइजबदी नते हाइरिबा ओजा सिंह असिना गवर्नमेंट की थबक अमतंग तौजरगदी हाइना मतम दुदैदुदा यामना कन्न होनजगिबिदु गवर्नमेंट की थबक अमा तौजरे ओजा अमा ओइजरे अदु ओइतारगदी ओजा अमा ओइबगी सिनफम अदु फजना तौबियु तोलोब खक्तगी ओइना ओजा ओइगदबु ओइतारगदी ओजा ओइबु तोकपिरो Jun mangada malim sinba thungna pangthokadoriba World Environment Day ga mari lenana Business Excellence Group Manipur na nongmagi fibam sokchilaklaba malimgi akoibagi fibam phagatnaba amadi Manipur gi miyambu masama ufana leinabagi pandamda campaign ama pangthokadori. Campaign asigi saruk ama oina paksana sijinariba plastic na piriba amangbasing khanghanaba mahiroi singi oiba layekpa changdamnaba ama nongpok sanjenbamda pangthokani. Loinana health medical camp amasung u chara pambi kayasu tharagani haina Business Excellence Group Manipur gi member sing na ngasi numidang nagamapal da leiba Sangai Hotel da paumi singa unabada fongdokre. ICSLC examination da position lauraklaba mahiroi singbu lamdam asigi private school singna sel piduna leibagi thawong kaya chathare haina Kanglaipak Students Association ki esena thadorak pachirol amada khanghalakli amadi asigumba thawong asina fi ka hena hengathanduna miyamdagi I chupnabagi machak ama oheli masi khudaktagi lepkadabani haina su cherol asina makhatarakli Indo Myanmar ngamkhai paringda drug sijinaba mafam Sijinadaba mafam ohenaba Myanmar gi tamu town da miyam gi oiba khongchat chatkre miyam gi oiba khongchat adu leibak ani asigi lengak amasung miyam na sinduna chatkibani India amasung Myanmar ani gi marakta makhal kaya gi karwar taunariba asigi marakta tuminna aina yadaba drug lalonba yaushilakpa thingnaba amasung drug yondaba amadi sijinadaba mafam oihannabagi pandamdani hairi angang singbu nishadagi ngakthok haunaba miyamda paujel piba oina ngasi ayu pung 8 tagi hauduna chatkiba khongchat aduda Myanmar gi Namphalong market ta lalol itik tauba miyoi sing amasung tongan ba Myanmar gi NGO sing su sarukyaki miyam gi oiba khongchat aduna maram oiduna Indo Myanmar border seal tauki loinana Namphalong market su thonglonki Matang swaisida break ama longchege break ki matungda Prajagi convener Irendro Laichomba pulisna fakibagi mayokta party asigi thomi kayana khongjang changsin kibagi pau amadi Manipur amasong malemgi tongan ba ipaw sing puduna lakchege impact news pu meeting ta du lebiu Mayambu amuka na taram nokchari bulletin asigi makhata ba pau miyam da pizari Facebook da post ama taurubagi damak People's Resurgence and Justice Alliance Party Prajagi convener oiriba Irendro Laichomba pulisna fakre Irendro bu khudakta thadu u haiduna party asigi office mamangda party asigi members sing amasung lekai miyamna protest tawkre Facebook da lamdam asibu singna bayaroi miyam gi kholau namshin bayaroi haibagi wahan thok puba wahai wata thagat lubagi damak Prajagi convener asi nuthil gi matamda police amasung IT cell gi kangbu ama thamai banda leiba mahaki mayumdagi phakibani hairi karigumba arrest warrant amadi Phabagi maram amata fongdok lamdana fakiba yaningde haiduna numidang wairam pung taruk taba matamda protest adu chathakibani yaningdaba fongdokiba party members sing amasung laikai miyamna Irendro khudakta thadu u yanungda fibun namsinba yaroi political gi oiba khujil thorangni haina thaba placard sing sijinaki mahakpu fakibagi mayokta Irendro faba yaningde lamdamasigi wangangba crime la haibana chingba kholau kaya su lauki Condition amata yaudana khudakta Irendro thadok taba tarabadi miyam ga khutsam naduna akanba khongjang changsilagani hairi
माजे अखोगी अचुम्ब ngang अमसुंग लेंगाकी मायोक्ता लेबगी हानजु अखोगी कहतारे लीगल नोटिस सर्व तबगी नत्रगना केहलकपगी वाफम लेख्रबनी अखोइना थमजबदी इरेंद्र खुदकता थादोकपिबा अदुगा अखोगी मपानदा लेबा मणिपुरी कांगबुगै मागी सेफ्टी इंश्योर तौबिबा मसिने अखोइना पामजरिजे अदुगा मजलिंग ऑफ डेमोक्रेसी बु नमजनबिबा नत्रगना राइट टू फ्रीडम ऑफ एक्सप्रेशन जे मसिबु मुथतपिदनबा अखोइना निंगजरि मालेम लेशिंगैदगी लेरक्लबा मालेम चुक खोंग मरीगी मनुंगदा अमा ओइरिबा खुराई अहोंगपुंग असि यामना मरु ओइबा तत्फद्रबा काइफद्रबा अमदी लेंगफद्रबा अहक्पा पुंग अमनी हाइना निंगथौ लेसेंबा सना जावबना चिरोल अमदा हाइरि हौजिक काइशिलक्लबा खुराई अहोंगपुंगी सक्तम असि लेंगाकना मिचिंग चंगबिनबा अमदी हौजिक थोकलिबा वाथोक असिगी वारोइसिन अमा पुरकनबा होटनबिनबा चिरोल असिना पुकनिंग चिंगसिलक्ली अपुनबा इरैपाकी महिरोई सिंगपांगलुप एम्सना कांचीपुर लेबा सिका हायर सेकेंडरी स्कूल असि कुमजा इंग्लिसिंगनी कुनगी मार्च फाउबा स्कूल असिगी चेयरमैन लोंगजम आनंद कुमार दा पुहनबा हाइना लुप असिना वारेप लौख्रे मखाताना स्कूल असिगी एटमॉस्फेयर कायदनबा एम्सना हकथेंगना यंगशिलगनी हाइना महिरोई लुप असिना थमलकली क्वाकैथेल लेबा महिरोई लुप असिगी संगलेंदा पांगथोकिबा पाउमिसिंगा उन्नबा अमदा लुप असिगी प्रेसिडेंट राजेश युमनाम नहाई इंग कुमजा लिसिंग अनि तरा निपान तरा मापनगी सेशन हौदुना महिरोई चनी हेनबना महै मसिंग तंबीबा हौरक्लबा चही तंखाई फारक्लबा मतम असिदा स्कूल असिगी एटमॉस्फेयर काइहन्नबा मओंगदा स्कूल असिगी चेयरमैन लौथोकले हाइबा स्कूल असिगी मपू अमदी फाउंडर सेक्रेटरी कोनसम सुरबलाना थमलखिबा वाफम महिरोई अमदी मियोइबा खुनाइगी मायोक्तनी मसिगिसु मथक्ता था असिगी तांग तरागा तरुक्ता कोनसम सुरबला मसा लाक्तुना लोंगजम आनंद कुमारना स्कूल असिगी मखाताना चलाइनबा वाफम थमखिबा लेख्रे फिबम असिदा एम्सना महिरोई खुनाइगी तुंगी खल्लगा अमदी महिरोई सिंगी अपाम्बा मतुंग इना स्कूल असि मखाताना चलाइनबा लोंगजम आनंद कुमारना स्कूल यंगसिनबा हाइना वारेप लौरे एम्सना स्कूल असिगी पिफम थोकपा थागी रेन पीबा अमदी स्कूल की दरकार लेबा इंफ्रास्ट्रक्चर सिजिनबदा लोंगजम आनंद कुमारना पिहनगनी हाइना राजेश युमनामना फोंदोखी यामना महिरोई खुनाइबु सेंगबदबा चही अमदगिना चही अमा बौक्सिना एकाडेमिक सेशन अमा ओइरकांदा छात्रसिंगबु स्मूथली लारिक तमनगदबा महिरोई सिंगदा अकाइबा पीबा एकाडेमिक सेशन तंखाई चलागा मागी स्कूलनी तोना हेक्ता हाइबसे मसी मियोइबगी मिनुंगसिगी वांगमदनी आउट ऑफ लॉ दनी मांगना तौरिबसे अनड्यू इन्फ्लुएंस ऑन ए कॉन्ट्रैक्ट ने मांगना तौरिबसे फ्रॉड ने 420 नि अनन स्कूल से क्लास 9 कारिबा महिरोई सिंग असिना 10 थाबा फावबा 11 कारकलिबा महिरोई सिंग असिना 12 थाबा फावबा स्कूल से अनन पाइबदा अपुनबा इरैपाकी महिरोई सिनपांगलुफ एम्सना लुक अफ्टर तौरगा स्कूल सिबो अस्वांगाम यावदना यंगसिनगनी पुखरमबम काजाव फिंगांग लेखिदबगी चाबा कुनगा निपान रक सुबा निंगसिंग थौरम ngasi पांगथोखरे निंगसिंग थौरम असि पुखरमबम काजाव मेमोरियल ट्रस्ट सिंधुना मखाताना महाकना अरोइबा याहिब तानखिबा मफम कामोंगदा पांगथोखी थौरम अदुदा आर्ट एंड कल्चर मिनिस्टर लांगपोक लाकपम जयंत कुमारना फोंदोखिबदा मणिपुरी मचासिंग असि मिखा पोनबा पामदबा कांगलुप अमा ओइबा मरमना लेबाकिदमक थवाई थारिबनी खुबम असि था असिगी मनुंगदा टूरिस्ट स्पॉट अमा ओहन्नबा सेमगतलगनी हाइना मियामदा थाजबा पीखी पनबयाबदी इंकुमजा लिसिंग अमगा चनिपान मरफुतरागा माथोइदा ब्रिटिश की पॉलिटिकल एजेंट ओइरंबा मिस्टर ग्रीमवुडपु मियाम ममांगदा ताना थिंदुना हाटखिबगी दमक ब्रिटिशना अथौबा पुखरमबम काजावबु फांसी तौदुना हाटखिबनी निक खारतना मी मखादा लेतबा कोई इशाने इशाबु शासन तौदु पाबा इशाने इशाबु कोई Nuna bawa aja bawa angka, ini nikah bodoh bawa angka, ada mungkin lewat tu orang ni hai bagi, macam yang Arab orang guna guni, an Cina ni berkata bawa pada mana bagi lama, mana bagi lama. Abis lagi bawa kamu berkata para apa kami lepas. Ketika para ni kau kalau bagaimana, saya ini terus nasi ni dan apa ayam tu pula pusing darga, an Cina batang dah. Berbuat khatari, an juga persina seratin kerja, nanti mana pun ini ada, di mana aja ini. चलिबा थासी कुनगनिपानदगी इंटेंसिफाइड डायरिया कंट्रोल फोर्टनाइट 2018 जेनिम्स की कॉन्फ्रेंस हॉल द हेल्थ मिनिस्टर एल जयंत कुमार ना हौदोकलगनी हाइना नेशनल हेल्थ मिशन मणिपुर की स्टेट मिशन डायरेक्टर ओइरिबा एन बंतना ना खंगलकली लमफेर की मेडिकल डायरेक्टोरेट लेबा महा की ऑफिस ता पांगथोकिबा प्रेस मीट अमदा बंदना
Program asigi marueba pandamdi chahi manga faubagi manungda laiba angang singbu childhood diarrhea dagi kanba amadi angang singbu laina asidagi zero date rate ohenbani haina phongdoki. Mathang tha June gi tang mapan fauba chathagadaba program asida asa amadi anganwadi na masa masagi district ta door to door campaign tawgani amadi hand wash demonstration yauna CMO gi allocate tawraba officers singna jink amadi ORS yenthokani haina phongdoki. Manipur se India gi 2014 gi report ki matungina khwaidagi highest child diarrhea ki prevalence ni not death ki nataba ko child diarrhea se under 5 children da aduga zinc and ORS phangbagi khoi gi skero da prevalence na mo khwaidagi lowest aduna madugi do khoi yaring khai diarrhea na yam wange aduga zinc ORS phangbagi na yam neme aduna ani sigi imbalance se asi khoi 100 ki fortnight da yam na lu na lawzaraga ORS jing corner sing se village sing yauna loina khoi yenthoksanaba leijare hard to reach area amadi yamna risky oiba jaga very poor hygienic oina leiba jaga sing sidaisu hoina mobile team gumba ama semaga tongana campaign ama tawada ka oi Chahi humfugi mathakta lairaba halsingbu lemna layeng bagi thauram amang ase Kakching district ki Sugnu constituency ki manung chanba Kakching khunau thongam awang lekai mandap ta pangthokre. Thauramadu Mobile Medicare Services for Senior Citizen for the year 2018-19 ki makada Thaubal district ki Wangjingda laiba Rural Development Society RDS na sinduna pangthokibani. Mobile Medicare Service for Senior Citizen asi India Government ki Ministry of Social Justice and Empowerment na sponsor tauba organization amani. Ngasigi camp aduda punna hal nifugi mathakta layeng ki baga loinana hidak langthak su lemna pikhi. Mrs. Universal 2018 da India ki mahut sinduna saruk yarugadawribi Manipur gi ningol Asakiran Konsambu lamdam asigi miyamna pukning thaugat pinaba fundraising function amang asi Imphal Hotel da pangthokre chaliba chahi asigi August thada United States of America USA gi Omaha da pangthokadawriba Mrs. Universal 2018 da India represent taunaba contestant ani khangatpada lamdam asigi ningol Asakiran Konsamsu yaurakibani Asakiran Konsam Housing Faubada Mrs. Iowa India 2017 amasung Mrs. Fitness and Mrs. Talented Iowa India 2017 ki title fangkre. IGAR South ki Kuntaruk Suba Sector AR gi makada taranithoi Suba AR na sinduna ngasi Tengnopal District ki manungda laiba khul kuntra ga mathoida hai panbi 4 lakh ama henba yenthokre. Jum cultivation thadokuna senthok lambi ama leihannaba amasung akoibagi phibamgi khal ngak na sena thamnabagi pandamda hai pambi charasing asi yenthokpani hairi. All Manipur Arts and Culture Students Union Amaksugi Taramapalak Suba Foundation Day Celebration ngasi Amaksugi GN Manipur Dance Academy Imphal gi campus da laiba office da pangthokre. Amaksuna Foundation Day numit asiga mari lenana Manipur da lairiba cultural organization singi maphamda miyam gi Manipur gi culture bu thawai yauna yokhat pinabasu All Manipur Arts and Culture Students Union Amaksuna thadorakpa chirol amada paujelakli. Ahomlak Suba Khangminasi lecture series Kanglai Khumang Thizinyon KKT na sinduna ngarang pangthokre. Model Higher Secondary School Takyal ka khutsam naduna school asida pangthokiba lecture series adu Indian rainfall variability in the wake of changing global climate scenario haiba theme da pangthoki. Loinana Marirak Suba Khangminasi program Slope Lane Public School Khongjom da lakliba June gitang ani da pangthoklaba yai hairi. More Town da laiba Eastern Shine School amasung Netaji English High School da Legal Literacy Club amamam hangdokre. Legal Literacy Club hangdokpaga mari lainana District Legal Services Authority Chandel na singduna nongmagyoiba Legal Awareness Program amasu pangthoki. Legal Awareness Program gi Thauramadu da resource person singna right to education POCSO cybercrime na chingba singi matangda wangangki. Housing Salabagi Pauda
Manipur Cricket Association asinduna chahi asigi haukiba February thadagi luwang shangbam dalaiba luwang pokpa cricket stadium da chatharakliba mari suba W Praladha amadi W Ramananda Elite Tournament 2018 gi Champion Cyclone Cricket Club thangmai bana oikhre ngasi sanakiba final match aduda Champ Cricket Club Khagem Palina tos ngamduna fielding hana tawbada Cyclone Cricket Club thangmai bana apiba over kuntra gi manungda over kunga mapan ga bol manga da wicket loina turaga run chamaga nifuga taruk lobangam ki ani subai innings ta Chem Khagem Palina over kuntra mak batting tawduna wicket mapan tuduna team asinasu run chamaga nifuga taruk loduna taita ki loinana super over sanabada Chem Khagem Palina run taraga taruk lobangam ki madugi pakumda cyclona wicket ama tuduna chap manaba run taraga taruk loduna amuk hana super over adudasu taita ki adubu niyam gi matungina karigumba super over da amuk hana taita rabadi over adugi ahanba ball da run yamna loba ngamba team aduda champion oigadabani haiba niyam asigi matung ina Cyclone Cricket Club thangmai bana champion oibangam ki bani Tournament asigi man of the series Cyclone gi TI's Akshay Kumar Nataki highest wicket taker su Cyclone gi L Kishan Nataki highest run getter na Chem Khagempali gi CI's Boni Nataki bagaloina na man of the final match su Chem Khagempali gi K Kennedy Nataki Anisuba Sangai Trophy Veteran Football Championship ki semi-final match sing sananaba sem saba loikre ngasi mapalpang kangjebungda sanagadaba tournament asigi ahum suba quarter final aduda UVSA Lilong Chajing sanaba laktabadagi FC Imphal Mayai Koibina walk over fangkre loinana FC Imphal Mayai Koibi tournament asigi semi-final changkre chatharakliba football tournament asigi ngasi sanakiba mari suba quarter final dana VSAI thangmai bana VSA Sorabu Panjil ahum amada maithiba piram laga tournament asigi semi final changbangam ki chathariba veteran football tournament asigi ahanba semi final da VSAC Kanchipur amadi AYMFA Yaripoka ani suba semi final dana VSAI thangmai bana masung FC Imphal Mayai Koibi anina tha asigi tangkun ga nipan da lamba taunaragani Manipur Chess Association MCA da affiliate tauba District Chess Association gi thabak thauram sing punaba anoba thaupuba sing khanbinaba Chess Player and Lover Association of Manipur na chirol amada hairi loinana MCA na anoba thaupugadaba sing khanabagi notification thokraba matungda ad hoc committee Chess Manipur na selection tournament taugani haina fongdorakliba asi matik chade tournament asida player amatana saruk yadanaba chirol asina makatari Gopal Dev A Kangkhut High School ahanba late Haubam Kulabidu Memorial Likam Knockout Kang Tournament ki final changkre ngasi high school da laiba Sri Sri Gopal Dev ki kangsang da sanakiba chahi yankhai manga dagina chahi humfu manga mathaki Kang Tournament asigi ahanba semi final da Gopal Dev A Kangkhut High School amadi thangmaiban Kangkhut anina match asigi apiba matamda Panjil taraganithoi chanaduna match asi draw tabadagi tie break na match asigi aka apogi laibak lepnabada Gopal Dev A Kangkhut High School na Panjil mari aduga thangmaiban Kangkhut na Panjil amakhak chanduna match asi Gopal Dev A Kangkhut High School na thangmaibal Kangkhut pu Panjil taruk da maithiba pibangam ki High School da laiba RK Imotombagi imung manungi senthang makhada Gopal Dev Kangkhut High School na sinduna chathariba Kang tournament asida Kangkhut taret na sarukyari Manipur Kang Association ki micheng makhada chathariba tournament asigi ani suba semi final da IWKK Kangkhut Uchekon amadi Gopal Dev B Kangkhut High School anina thasigi tangkun ga mapanda lamba taunaragani Lakliba August ki tang tarak taruktagi kun fauba numit mangani chupna Malaysia ki Sunway University da chathagadoriba Harvard Project for Asian and International Relation Asia Conference 2018 da sarukyanaba iramdam asigi ningol Yanglem Chanu Caroline Khalakle Singjamai Chinga Makha Yanglem Laikai dagi Yanglem Boniki Mamom Caroline Bengaluru da laiba Bangalore Institute of Legal Studies da BA LLB 4 years tamliba mahairoini Asia ki leba kaya gi mihut singna saruk yagadoriba conference asida
Justice and Social Policy haiba lamda Carolina Wangangadori. RK Sanatombi Devi Vidyalaya gi chahi kungamanga mapung pharakpagi thauramga mari lainana Vidyalaya asina sinduna ngarangdagi pangthokpa haukiba Inter School Girls Basketball Tournament ki champion St Anthony High School sangakphamna oikre. Imphal East ki manung chanba hotel da laiba Vidyalaya asigi basketball court ta ngasi sanakiba tournament asigi final match aduda St Anthony High School sangakphamna RK Sanatombi Devi Vidyalaya hotel bu point nifumathoi kungamanga da maikiba pibangamki. Tournament asida St Anthony High School sangakpham gi sanaroi Lakshmi Hongrena best player gi mana phangkibaga loinana champion oikiba St Anthony High School sangakphamna trophy ga loinana sel gi mana lupa lising manga aduga runners up tahoraba RK Sanatombi Devi Vidyalayana trophy ga loinana sel gi mana lupa lising ahumga mapu oibangamki. Chathariba basketball tournament asida Pitambara English School, Eden English School, St Anthony High School, Maria Montessori English School amadi Yumbu RK Sanatombi Vidyalayana lamba taunakibani. This modern world, this modern society demands not only academic excellence, we need to build up all-round personality. For this, games and sports becomes a part and parcel of our all-round development. In this very school, I have been informed that the school is not only giving concern with the academic thing, which is of regular, normal classroom studies. Apart from that, so many avenues have been opened up. Arabada bulletin asig headlines amhana miyam da thamjage. Achauba furup singna mi masing yamjadaba furup macha singbu yotsinaba hotnabiganu haina Chief Minister Nongthombam Birena kom furup ki oiba khurpai lam festival hawdopagi thoramda apil tawkhre. Laibak asida BJP na luchingba NDA na lengak pairakpa chahi mari mapung pharakpa loinana Manipur lengakna chahi ama mapung pharakpagi thoram ngasi state asida su pangthokre. Amasung chahi mari pharaklaba NDA government na sakhiba wasak ngakpa ngamdre haiduna ngasi Congress na laibak sinda thungna changsiliba khongjangda saruk yaraduna State Congress na su wakat mitham chathakre.